ꯑꯃꯨꯛꯄꯨꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯑꯃꯨꯛꯄꯨꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯖꯕ ꯂꯨꯞꯁꯤꯡ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯖꯔꯣꯏ ꯁꯔꯨꯛ ꯌꯥꯖꯔꯣꯏ ꯑꯩꯈꯣꯏ ꯁꯨꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯇꯔꯥꯝ ꯋꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯅꯦꯛꯄ ꯄꯩꯁꯥ ꯈꯛꯇ ꯆꯠꯂꯒꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯇꯝ ꯑꯃꯗꯤ ꯋꯥꯈꯤꯕ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯇꯨꯡꯗ ꯁꯣꯛꯂꯛꯀꯗꯕ ꯀꯌꯥꯗꯣ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯊꯣꯛꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨꯁꯨ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯄꯥꯎ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯊꯝꯖꯔꯛꯄ ꯍꯥꯏꯖꯔꯛꯄ ꯋꯥꯐꯝ ꯀꯌꯥꯕꯨ ꯇꯥꯕꯤꯗꯅ ꯂꯥꯛꯑꯒ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗꯅ ꯊꯣꯏꯗꯣꯛꯄ ꯃꯔꯤꯛ ꯆꯨꯝꯕ ꯃꯔꯝ ꯄꯤꯗꯅ ꯂꯥꯛꯑꯅꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯒ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯅꯤꯗ ꯀꯪꯂꯥꯗ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯄꯨꯒꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯖꯕ ꯂꯨꯞꯁꯤꯡ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯖꯔꯣꯏ ꯁꯔꯨꯛ ꯌꯥꯖꯔꯣꯏ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯂꯩꯖꯗꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯍꯧꯈ꯭ꯔꯕ ꯆꯍꯤ 2ꯒ ꯊꯥ 3 ꯃꯔꯤꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯁꯤ ꯌꯧꯅ ꯑꯋꯥ ꯆꯩꯊꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯥꯡꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯈꯛ ꯅꯠꯇꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯧꯖꯔꯤꯕꯅꯤ ꯑꯗꯨꯅ ꯚꯥꯔꯠꯀꯤ ꯆꯥꯎꯔꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎꯐꯝ ꯊꯣꯛꯄ ꯇꯔꯥꯝ ꯑꯣꯛꯐꯝ ꯊꯣꯛꯄꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯂꯣꯏꯅ ꯇꯔꯥꯝ ꯑꯣꯛꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏꯗ ꯃꯗꯨ ꯍꯔꯥꯎꯕꯒꯤ ꯐꯤꯂꯤꯡ ꯂꯩꯇꯕ ꯇꯔꯥꯝ ꯑꯣꯛꯅꯤꯡꯕꯒꯤ ꯄꯣꯖꯤꯇꯤꯚ ꯐꯤꯂꯤꯡ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯠꯀꯤ ꯄꯤ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯝꯃꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯆꯩꯊꯤ ꯀꯌꯥ ꯈꯥꯡꯗꯅ ꯂꯩꯔꯤꯕ ꯁꯤ ꯃꯔꯨꯑꯣꯏꯅ IDP ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯏꯟꯇꯔꯅꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝꯕ ꯑꯆꯨꯝꯕ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯎꯗꯦꯕ ꯑꯗꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗꯒꯤꯗꯤ ꯈꯔꯗꯤ ꯇꯥꯖꯔꯦ ꯃꯗꯨꯗꯤ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯁꯪꯒꯥꯕ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁ ꯈꯔ ꯁꯥꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯌꯨꯡꯕꯒꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯁꯥꯒꯤ ꯅꯥꯄꯜ ꯏꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯒ ꯂꯩꯖꯕ ꯀꯥꯡꯕꯨꯅꯤ ꯑꯣꯏꯊꯛꯇ ꯉꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯔꯪ ꯑꯔꯥꯛ ꯈꯔꯗ ꯊꯨꯝꯍꯠꯂꯒ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯡꯉꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯃꯜ ꯌꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯔꯩꯕꯥꯛ ꯀꯟꯅꯕꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯌꯥꯝꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯪꯒꯥꯔꯝꯒꯗꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯁꯪꯒꯥꯔꯝꯒꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯈꯔ ꯌꯨꯡꯉꯝꯒꯗꯧꯕ ꯃꯗꯨꯅ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩꯑꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗꯨꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯐꯤꯔꯦꯞꯇꯣ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏ ꯍꯧꯈ꯭ꯔꯕ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯍꯣꯠꯅꯕ ꯃꯗꯨꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯤꯌꯣꯝ ꯀꯥꯏꯕ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯣꯛꯕ ꯚꯥꯔꯠꯀꯤ ꯂꯩꯃꯥꯏ ꯆꯠꯊꯕ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯇꯦꯛꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯒꯣꯔꯥꯄꯨꯔꯒꯤ ꯃꯤꯍꯥꯠꯇꯒꯤ ꯂꯩꯔꯕ ꯑꯁꯨꯝꯕ ꯃꯌꯥꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯪꯆꯤꯟ ꯎꯁꯤꯟꯅꯗꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯊꯕꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯦꯕ ꯑꯩꯈꯣꯏ ꯀꯥꯎꯖꯤꯟꯊꯤꯕ ꯈꯨꯟꯅꯥꯏ ꯑꯃꯣꯏꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌా ꯈꯥꯡꯈꯤꯕ ꯅꯨꯃꯤꯠ ꯌꯨꯔꯥꯡ ꯀꯥꯡꯃꯛꯇ ꯈꯥꯡꯒ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕ ꯂꯩꯈꯤꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯅꯨꯡꯁꯥꯃꯛꯇ ꯈꯥꯡꯈꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯁꯣꯛꯈꯤꯕ ꯁꯤꯈꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯃꯤꯠꯇꯒꯤ ꯇꯦꯡꯊꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯒꯨꯝꯕ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19
लिसिंग अनि कुन मंगादा भारत की प्राइम मिनिस्टर ना लागा पाथोगा थोरमसिदा योगम थोपरा थोपदबरा हाबदि इसा इसा ना वारि प्रोबियो अखोई वारि चुन लोबो ngमौद्रबा अखोइना होख्रबा थोपोक्सिंग अखोइना खनबा ngमौद्रबा अदगी हौजी हौजी वारि फिबम मांगदा वारि मफम तुंग दिलाबा फिबम सि अखोइना तुंजलगा येंबा ngमौददागदि अखोइना मतुंग अखोइगी मित्तगी अमोना पी तारपा मतमदा अखोइगी मित्की पीदो कनानासु इकाई खुमनबिरोय कनानासु मदुगी मित्तुगी मगन खंगबिरोय हाबसि अखोइना खंगदबने अखोइ मदु खंमिनसे अदुना मणिपुर की मियाम मणिपुर की इजा खुदिमंगना हौख्रबा थोपोक्सिंग अखोइ निंसिंगसि अखोइ कौथोकुमसि अदुना अदुगुंबा निंसिंगगा थोरमसिंग अदु निंसिंगगा अखोइ इसा इसाना वारि प्लमुसि अखोइ सुंबा थोरम ममदा सुमाइ तोबदा अखोइना स्वरूप यापम थोपरा तराम तराम ओपम थोपरा हाबसे इसा इसाना वारि प्लौरगा थबा पांथोबियो अनेकपा पैसा खरता चलगदी अदोम मदोंगी इमुंग मनुंग अदोम मदोंगी इसा इसु अदोम मदोंगी लेकाइगी इपुंग इपा मरु मपांग पाइ पुनमक्तुगी मतम ममदी वागी सिगिबा नागिबा तुंग सोलगदो कयादो मदुगी फिबम दो अखोइ ममैदा अखोइना मदु कंप्रोमाइज तो कोई थोकदा थोइद्रा हाबसे इसा इसाना खंबी वाइबा वापम से बजो थमजरी हेतुना अखोइना भारत की प्राइम मिनिस्टर से सही यदि ये मांगदा लामदारगदी मणिपुर की मियामना तराम तराम रूपदा नत्रगा माबु अखोइगी तौरिबा मानि पाइखबा थबकसिंग पाइखबदा मणिपुर मियामना हराउते अपुरबा मतमदा अखोइ मदुदा करिगुम कमेंट बिरमदबसु याय अदुबु हारिबा लाहनिबा मतमदा लागदबदगी ममन यामनबा लमदमसिगी मपारी कियागी थवाई पुंसी पिकम नखरबने अदुबु करिगिदमंता हुजिंगना भारत की प्राइम मिनिस्टर सी हाना लाकदोबा मरमजिसु हाना एक सेना खंगदगा खंगा प्लानिंग हाइबसि मणिपुर मियाम खंगलो लाको वांगने अदुबु इखं खंगदं ngasi si sip tege tin theng musing na no wangoina no walingi da ma la ko gi maram khara du khara ko bisen ko ma akoi gi announcement ama थोड़े है अदा अखोइना हाइजरिगिदी असुकुइबा मतमसिदा भारत की प्राइम मिनिस्टर लाखदगा हौजिक मणिपुर की मफम खरदा लोकल बॉडीज की इलेक्शन नक्सलपसिग मईने लाइब्रा हाइबो वाहंग मसु थोले मरमदी भारत की प्राइम मिनिस्टर मना महाकी पोंगनबम स्टेट तु नतना भारत की मफम खुदी मदन तग पृथ्वी की तोंगा तो मफम खुदी चट पाइबसे खोंग चट खुदी मो बिसन बिस प्रगदमने हाना पदन खंगल तगदमने मागी होम स्टेट खमतन होम स्टेट दी मागी मयूनिना खरा अदाजन खरा रिजेक्ट चलर गेजो अदुबो अंदर मणिपुर लाकदब खोंचलसी करम खोंचनो हाबिसी हाना कया याबो बिसन बिजनो परमना हाबिदु वाफम दि यावो लामी सिदगी हंदक मिजोराम दा लाकदुरिबा अदगी असम दा योलबा थोरमजिगी मतुंग मणिपुर योखलम दागदी मणिपुर की लोकल बॉडी सिंगी मदम नक्सलबा मदम मसिदा कई ममन की चेथिंग फंगदरा हाइबगी वाखन नामबम लेगे संगम इबरा नत्रगा मणिपुर की प्रॉब्लम से सही यदि हर प्रॉब्लम से सॉल्व करनब लाबिबरा हाइबसने तसेंगा होजि ऑनरेबल प्राइम मिनिस्टर ना तारीख 3 दा मणिपुर दा लाकबासिदा होजि होजि आईडीपी सिंग दी लेबा लिलिक कैंप सिंग लेबा मयाम जी मयमिंदा हनबा याहलगनी हाइबी एश्योरेंस बिरम गंगदबिबरा प्राइम मिनिस्टर को लाकना होने बिरिबा प्राइम मिनिस्टर को लाकबा तराम तराम उपी गदरिबा कांपु सिंग अदुना सु मदुगी थोंना लगा प्राइम मिनिस्टर मदु वाफम थमगा दुबा आईडीपी सिंग की इशू मसिक लोसिबा गंगदरा अदुगा मणिपुर थुगाय होनेरिबा आइन कायबा तौरु मयाम से मसिग मतक करी किनो तो गुइन हाइबसि मसिलो हाइना बचंग अकोई मणिपुरी सिंसी मी लाखोदा याम तराम तराम पुकनबा मियो मिचान फबा मदुमंग युमदा मन कइना रे हाइबा वाफम म थुलै लेबा अकोई मी लाखो पद याम तराम तराम तबन कांगु फुल म थुला रे अदुबो अंदगी प्राइम मिनिस्टर ना लाखो मतमदा मणिपुर मियामदा ओनिंग द फीलिंग अमता थोकिदि मोंदा अकोई द पॉजिटिव फीलिंग अमता लेते हजि मणिपुर मियामदा नमदना अकोई गवर्नमेंट को बिसेंसिना अकोई पैसा थादरगा फॉर्म नमदना पुनबा गवर्नमेंट एम्प्लॉयीगा फोर्स पार्टिसिपेशन की प्लान अम तौर नमदना यहलमबगी वाफमदना अम ओरबे याको अदु मणिपुर पीपल सिंग की फीलिंग दा पॉजिटिव फीलिंग अम लेतिबा करिगुना मा होकबगी मागी मा योबा थरम द योबी फीलिंग अम लेतिसे मसी भारत की प्राइम मिनिस्टर ना मदुगी मोरल रिस्पांसिबिलिटी लोजरगा मदु मा इकाइबा नंगी केदमने अदुना कोई मणिपुर की मियाम से मणिपुर की मी अपिक स्टेट ने मी याम जदब लेबा हमने अदुबो यामदा मियाम की फीलिंग से मियाम की थमोय से मसी फजना मसे खंगी वाइ बिसने कोइ हाजिंग मणिपुर मियाम की मरु ओइ इंडिजिनस पीपल ओइबा मैतै सिंसिगी थवाई की ममन सी नत्रगा मदुंबा मैतै पीपल सी भारत सरकार ना प्राइम मिनिस्टर जिंग भारत सरकार करम ने यिंबगी करम उगी हाबिसने कोइना खंगबा पामस एकोई लमदम सिगी येलो मीनी लमदम सिगी असिंबा
ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯇꯧꯔꯛꯈꯤꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯉꯁꯤꯐꯥꯎꯗ ꯇꯥꯗꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯦ ꯑꯃꯨꯛꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯃꯨꯛꯄꯨꯒ ꯆꯠꯃꯤꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯨꯛꯄꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯨꯛꯄꯨꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯁ꯭ꯇꯦꯟꯁꯤꯃ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯏꯔꯥꯡ ꯂꯥꯟ ꯑꯃ ꯊꯣꯛꯏꯕꯁꯤꯗ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯐꯝꯗ ꯂꯥꯛꯄ ꯒꯨꯖꯔꯥꯠꯇ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ 5-10 ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯈꯨꯗꯛꯇ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯂꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯥ ꯈꯨꯗꯛꯇ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗꯁꯨ ꯒꯣꯔꯃꯦꯟ ꯄꯥꯏꯃꯤꯟꯅꯔꯤꯗꯤ ꯈꯨꯗꯛꯇ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯑꯅꯤꯃꯛ ꯂꯦꯞꯄꯣ ꯍꯥꯏꯕ ꯅꯥꯀꯟ ꯑꯅꯤꯃꯛ ꯂꯦꯞꯄꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯝꯕ ꯄꯣꯠꯅꯦꯕ ꯊꯑꯣꯏꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯆꯍꯤ 3 ꯐꯥꯔꯛꯑꯀꯥꯟꯗ ꯐꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯄꯨꯡ ꯑꯃꯈꯛꯀꯤ ꯌꯥꯝꯅ ꯁꯥꯡꯕꯁꯨ ꯅꯠꯇꯕ ꯄꯨꯡ ꯑꯃꯈꯛꯀꯤ ꯂꯥꯛꯄꯁꯤ ꯀꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯖꯦꯟꯗꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯑꯩꯈꯣই ꯈꯪꯕ ꯉꯝꯗꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯐꯕ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯕ ꯊꯝꯃꯤ ꯃꯔꯝꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯨꯠ ꯌꯥꯝꯂꯕ ꯃꯃꯥ ꯃꯆꯥ ꯖꯤꯔꯤꯗ ꯁꯤꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯍꯧꯖꯈꯤꯕ ꯏꯍꯧꯗꯣ ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗꯒꯤ ꯂꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯗꯨ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄ ꯇꯥꯕ ꯃꯗꯨ ꯎꯠꯄ ꯇꯥꯕ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯉꯤ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯧꯒꯠꯇꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯇꯔꯥꯝ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ ꯃꯥꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯍꯤꯡꯉꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗꯃꯛꯇ ꯇꯔꯥꯝ ꯄꯣꯛꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯄꯨꯡ ꯑꯃꯈꯛꯀꯤ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯒꯣꯔꯃꯦꯟꯁꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯇꯨꯍꯟꯗꯅꯕꯒꯤ ꯑꯆꯧꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯧꯒꯠꯐꯝ ꯊꯣꯛꯇꯦ